Barish Sharma, General Famdagi Louthokle, Cheirap Loishang, Mamang Thagi Taraga Nipanda, Cheirap Loishang Gay, Angom Ningtho, Rosoras Manina Thoramapu Iduna, Cheirap Loishang Amasung, Garot Loishang Yauna Famkiba Mipamgi Marisuba, Warepki Matungina, Sri Govinda Bai Law, 1976 Rule Number 26K, Parampara Gay, Pampam Bisarbo, Ikai Kumnada Bamade, Laivakasigi Angom Ningtho, Tawai Usitabgi Tong, Satarak Pagi Mayokta, Manohar Mayum Barish Sharma Bu, Bijaya Garot ki General Famdagi, Matam Supagi Oina Louthokle Haina, Manipur Cheirap Loishang Ge, Nongthon Ba Senjam, Surjit na Thadorok pa Cherola man haire, Cherola sina Makata Raduna, Angom Ningtho, Rosoras Manigi Matakta, Barish Sharma na Oida ba Maral Kaya Siduna, Laibak Miyam da Lana Uhana na Bohana ba Made, Sri Govinda Ge, Parigor Manungda, Pravadin Kaya da Pamda Batogdo Kaya, Tahoida Bataba Kaya Lepta na Satarak Badage, Mahakpu Mipamaduna, Kumna Khanara ba Matungda, Matam Supagi Oina General Famdagi Louthokpa ni haire, AMWJU President Amasung Standing Committee ki members in Khankhre, 2023-25 ki Thaupuna bang, All Manipur Working Journalist Union AMWJU President Amade, Standing Committee ki member Nipan, ngarang pangthoki ba AMWJU Mikhal da Khankhre, President Oina Bijay Kaksing Tabam, Pongna Fam Paubo, Khanbaga Loina na, Standing Committee da Khankhre bam Yoising adude, Infective Nongthongbam Razu, Elias Ras, Pongna Fam Ge, S. Sonia Devi, Sana Laivaki Moirang Them Khagem ba Maitei, ISTV gi Ngangbam Sanjay, Aikoi gi Panthung gi B. Sanjay, Shanghai Express ki Athokpam Jiten, Tom TV ki Khagokpam Navakumar Amasung, Morning Bell gi Priyo Achombo, Returning Mayogbam Rakesh na, Sakang Sepiduna Khalle Haina Louthokhe, President Oina Khalaba Bijay Kaksing Tabam na Phongdokibada, Paumi ki Sinphamda Leiriba Miyam na Mangonda Pirakliba Thajaba se, Mangandana Bhotnagarne, Ahan boy na mahak na Manipur Press Club ta journalist singi oiba, grievances selama hangdoktuna paugi thabak tawriba miyoising na, masa-masagi apen-penda wapam sing wakalak payagan eh. Union nama di standing committee na kupna khanaraba matungda miyam khang na, mateng pang na bohonagan eh. Journalist sing na sahi hompuda pension pibagi mahutang, sinpam masita thabak tawraba miyoising gi akak na ba matam leptuna, family pension scheme pangana na bohonagan ihaike. Miyoy ahumdagi sel saram bagi CVI na case lakwat Central Bureau of Investigation CVI na, National Investigation Agency NIA ge, Superintendent of Police SP Visan Garg Amasung Inspector Rajiv Khan na Manipur da Laiba Miyoy ahumdagi, Lupa Lag Hompo Bribe Boy na Makoy gi Maming Sing, Kesing da Hapiroy Haiduna Lawkibagi Maralda, FIR Sing Makoy Anigi Matakta Register Tawkhre haire, CVI gi FIR aduda NIA gi official anina, Manipur da Laiba Miyoy ahumase Imphal da Laiba NIA gi office ta kauduna, Wahang pahong tawbagi mahutta miyoising adudagi sel lauraba matong thadokibani haina charge tawre. CVI na hidam asiga mari lainana, Sudhanshu Shekhar Sagla, Deputy Superintendent Administration NIA Headquarters New Delhi dage, complain ama lakpadage, FIR adu register tawkibani haire. Official oiba source amagi matungin na Sudhanshu Shekhar Suglang na hai, NIA Imphal gi hanagi SP wiramba, Bisan Garg amasung Inspector Rajiv Khan na, Manipur da investigation gi mingda Manipur da laiba miyoy kaya dage, yamlaba senfam kaya casing da, makoy gi maming sing hapkan ihaina kihanduna, yamlaba senfam khomgat ihai bage information lakiba laikhre. Hiram asiga mari lainana mamang thada Ministry of Home Affairs Government of India na, NIA gi Director General Dinkar Gupta gi recommendation matungin na, SP Bisan Garg thabak tagi suspend tawkibane.